Masi nainagada asi classes ki Manipuri Lairik Laisu mahigi thak taruk suwa haiba lairik adugi matangda paabgi matangda nainagada asina Laatam anisuba MEE-OIBAGee Maroop computer haiba adugi matangda paabgi matangda nainagadabani ana mamangda pathajakiba adugi makhatarpani list 15:1 haibadi upload tauba tramanga subagini page 1 ni class 6 Manipuri Lairik Laatam 2 page 10 second paragraph Mee-Oibagee Maroop computer learning of reading film uthokpa aikhoina nauna yengba mami kumai ayamba tangkak ama natraga amada computer sizinaduna uthoknare computer yaudana namba oithoklaroi matang kaya hojiki anoba mami kumai singda list 15.2 sina list 15 gi anisuba page ni uragliba asi ni aikhoina pamna yengnariba Jurassic Park Titanic Star Wars nachingba mami kumai singi yengbada nungaiba matang ayamba computer gi matengna semkhibani Manipur dasu anuba digital mami kumai haina khangrariba sing asi puthokpada computer sing sizinari masigi oinadi matang asidaida classes ki Manipuri Lairik ki Laatam anisuba computer ki matangda pabalojare yengbireba khudimuk ngakha Parameshwarna thagat phongyokchari yengbireba sing chhatra sing mama pa singna awat pa leragadi haibirau mathangi upload tawbada sindokchage channel asigi maming KANGLEIPAK student teachers IMPHAL haina kauje channel asibu yengbireba khudimak ngakha Parameshwarna thagat phongyokchari channel asibu anba yengorgadi like subscribe amasung share tawbirum mathangi upload tawu matamda ai khoi punamuk unaminasi